ꯋꯥꯍꯪ ꯑꯃꯒꯤ ꯋꯥꯈꯜꯗ ꯋꯥꯔꯣꯏꯁꯤꯟ ꯉꯥꯏꯔꯤꯕ ꯄꯨꯟꯁꯤꯅ ꯍꯪꯅꯤꯡꯏ ꯋꯥꯍꯪ ꯑꯃꯗꯤ ꯀꯗꯣꯝꯗꯅꯣ ꯑꯩꯒꯤ ꯈꯣꯡꯆꯠ? ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯑꯣꯏꯔꯕ꯭ꯔꯥ ꯇꯣꯔꯕꯥꯟ ꯑꯅꯤ ꯎꯅ ꯎꯅ ꯅꯛꯁꯤꯟꯅꯕ ꯌꯥꯗꯕ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯇꯣꯝꯊꯤꯅ ꯅꯝꯗꯅ ꯗꯦꯕꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯅꯣꯃꯦ ꯅꯪ ꯂꯩ ꯄꯨꯔꯤꯁꯦ? ꯄꯦꯠꯄ ꯉꯥꯡꯅꯨ, ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯣꯡꯉꯨ꯫ ꯀꯩꯅꯣ ꯇꯣꯝꯊꯤꯜ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ꯫ ꯑꯣ, ꯅꯪ ꯁꯤꯂꯦꯟ ꯒꯥꯏꯔꯒꯅꯦ ꯀꯤꯗꯅꯤ, ꯍꯥꯔꯠ, ꯂꯪꯁꯅꯆꯤꯡꯕꯗꯣ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯋꯥꯒ ꯉꯥꯡꯖꯔꯣꯏꯀꯣ ꯑꯩ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯋꯥ ꯑꯗꯨ ꯉꯥꯡꯗꯅ ꯇꯣꯡꯉꯣꯕ꯫ ꯑꯩꯁꯨ ꯒꯥꯔꯤꯁꯦ ꯊꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯕ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯤꯕꯤꯅ ꯑꯅꯥꯃꯤꯀꯥꯕꯨ ꯄꯤꯀꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯒ ꯇꯣꯝꯊꯤꯟꯒꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯕ ꯒꯥꯔꯗꯦꯟ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯗꯦꯟ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯗꯦꯟ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯄꯤꯛꯇꯛ ꯇꯧꯅ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯏꯁꯪ ꯁꯪꯕ ꯎꯅꯥꯂꯛꯇ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯁꯥꯔꯤꯕ ꯇꯨꯝꯅꯧꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯕꯣꯏ ꯃꯈꯜꯂꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯁꯤꯈꯛ ꯍꯥꯏꯅꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯒ ꯇꯣꯝꯊꯤꯟꯒꯁꯨ ꯃꯤꯠꯆꯤꯗꯨ ꯍꯥꯏꯐꯦꯠ ꯈꯠꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ ꯑꯅꯥꯃꯤꯀꯥ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯅꯔꯣ꯫ ꯑꯩꯒ ꯇꯣꯝꯊꯤꯟꯒ ꯁꯨꯝ ꯑꯀꯣꯏꯕꯁꯤ ꯌꯦꯡꯉꯨꯒꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯗꯦꯕꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯑꯅꯥꯃꯤꯀꯥꯒ ꯗꯦꯕꯒ ꯈꯛꯇꯃꯛ ꯃꯉꯥꯏꯔꯤ꯫ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯗꯦꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯔꯦ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯃꯥꯡꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯋꯥꯍꯪ ꯑꯁꯤꯗ ꯀꯞꯅꯤꯡꯕ ꯐꯥꯎꯈꯤꯕ ꯅꯨꯖꯥꯗꯣ ꯉꯁꯤꯗꯤ ꯀꯞꯅꯤꯡꯕ ꯐꯥꯎꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯨꯡꯉꯥꯏꯔꯤ ꯈꯟꯕꯤꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯣ, ꯏꯆꯝ ꯆꯝꯕ ꯋꯥꯍꯪꯗꯨꯒꯤ ꯑꯗꯨꯛ ꯃꯔꯧ ꯂꯩꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ꯭ꯔꯥ? ꯃꯔꯧ ꯂꯩꯅꯕ ꯍꯣꯠꯅꯖꯕꯗꯤ ꯅꯠꯇꯦ, ꯑꯁꯦꯡꯕ ꯑꯗꯨ ꯈꯛ ꯈꯨꯝꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤꯕ? ꯑꯅꯥꯃꯤꯀꯥ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩ, ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯗꯦꯕꯁꯨ ꯑꯅꯥꯃꯤꯀꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯑꯅꯥꯃꯤꯀꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯑꯅꯥꯃꯤꯀꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯕꯤꯔꯣ, ꯕꯕꯥꯒꯤꯗꯃꯛ ꯈꯜꯂꯒ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯗꯦꯕ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒ? ꯑꯗꯣꯝꯒ ꯂꯝꯕꯥ ꯄꯥꯕꯗ ꯆꯣꯞꯂꯣꯏꯗꯕꯤ ꯑꯃꯒ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯨꯍꯣꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯒꯤ ꯃꯃꯜꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯗꯦꯕ, ꯃꯤꯀꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤꯗꯃꯛ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯀꯌꯥꯁꯦ ꯅꯣꯡꯃꯗ ꯅꯪꯒꯤ ꯅꯐꯝꯗ ꯏꯅꯤꯡꯇꯝꯅ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯥꯏꯖꯒꯦ꯫ ꯗꯦꯕ, ꯅꯪ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯅꯨ꯫ ꯅꯪꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ꯫ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯍꯧꯔꯛꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯅꯥꯅ ꯇꯩꯊꯣꯛꯀꯅꯤ? ꯑꯩꯅ ꯇꯩꯊꯣꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯕ꯭ꯔꯥ? ꯈꯪꯉꯦ, ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯀꯥꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯠꯇꯨꯅ ꯊꯝꯖꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯗꯦꯕꯒꯤ ꯋꯥꯍꯩꯗ ꯑꯅꯥꯃꯤꯀꯥꯗꯣ ꯀꯞꯅꯤꯡꯂꯛꯀꯗꯧꯔꯦ꯫ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯍꯟꯅꯤꯡꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯅꯥꯃꯤꯀꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯅꯨꯡꯁꯤ ꯄꯤꯔꯥꯡ ꯑꯣꯏꯅ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯗꯦꯕ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯀꯞꯍꯜꯂꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯞꯄꯨ, ꯅꯪꯒꯤ ꯄꯤ ꯑꯗꯣ ꯇꯩꯊꯣꯛꯅꯕ ꯑꯩ ꯂꯩꯔꯤ꯫ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯣꯜꯂꯝꯕ ꯃꯤꯠꯂꯨꯒꯤ ꯄꯜ ꯑꯗꯣ ꯅꯝꯈꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯏ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯑꯅꯥꯃꯤꯀꯥꯒꯤ ꯈꯖꯥꯏꯊꯛꯇ꯫ ꯗꯦꯕꯁꯨ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯖꯤꯟꯖꯩ, ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥꯅ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯗꯨꯅ ꯀꯝꯉꯥ ꯉꯥꯡꯂꯛꯂꯝꯃꯤ, ꯇꯩꯊꯣꯛꯀꯅꯨ, ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯀꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ, ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕ ꯂꯥꯏꯐꯠ ꯏꯕꯤꯁꯨ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯦ ꯃꯤꯑꯣꯏꯕꯅꯤ, ꯅꯈꯣꯏꯒꯤ ꯏꯁꯩꯒꯤ ꯁꯨꯔꯗ ꯖꯒꯣꯏ ꯁꯥꯒꯗꯕ ꯍꯛꯂꯥꯏ ꯅꯠꯇꯤꯌꯦ꯫ ꯅꯈꯣꯏꯒꯤ ꯇꯥꯠꯀꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯅꯨ, ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ
ꯑꯩꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯨ ꯑꯐ ꯑꯄꯨꯟꯅꯕ ꯄꯨꯟꯁꯤꯁꯦ ꯑꯩ ꯄꯥꯝꯗꯤꯌꯦ ꯄꯦꯜꯂꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯂꯧꯅꯝ ꯋꯥꯍꯩ ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯛꯂꯦ ꯑꯅꯥꯃꯤꯀꯥꯗꯣ ꯃꯆꯤꯟꯗ ꯊꯤꯅ ꯆꯩꯔꯕꯁꯨ ꯇꯥꯔꯛꯂꯤꯕ ꯐꯤꯔꯥꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯗꯦꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯕꯨ ꯄꯥꯝꯗ꯭ꯔꯤ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯅꯨꯡꯁꯤ ꯂꯩꯗꯤ ꯂꯩꯅꯤ ꯑꯉꯥꯡꯕ ꯀꯣꯔꯥꯎꯁꯨ ꯂꯩꯅꯤ ꯅꯇꯣꯜ ꯆꯥꯕꯤꯁꯨ ꯂꯩꯔꯥꯡꯅꯤ ꯑꯗꯨꯕꯨ ꯆꯤꯅꯗꯦ ꯅꯥꯞꯄꯒꯤ ꯅꯥꯆꯣꯝ ꯂꯩꯈꯣꯛꯇ ꯂꯩꯃꯟ ꯆꯟꯕꯤ ꯅꯥꯇꯣꯟ ꯆꯥꯕꯤꯅꯤ ꯄꯨꯛꯆꯦꯜ ꯃꯥꯡꯕ ꯀꯌꯥꯒꯤ ꯄꯣꯊꯥꯐꯝ ꯑꯉꯥꯡꯕ ꯀꯣꯔꯥꯎ ꯃꯄꯥꯜꯅꯤ ꯗꯦꯕ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯔꯤ ꯃꯤꯀꯥ ꯅꯪꯒꯤ ꯄꯦꯟꯗꯕ ꯈꯔꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛꯍꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯍꯟꯊꯣꯛ ꯍꯜꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯦꯛꯅꯕ ꯑꯣꯟꯈ꯭ꯔꯅꯤ ꯑꯅꯥꯃꯤꯀꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅꯗꯤ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗꯒꯤ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯗꯦꯕꯗ ꯄꯤꯔꯛꯂꯝꯃꯤ ꯅꯪꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯝꯂꯛꯄ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯂꯛꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯔꯒꯦ ꯑꯩꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯩꯔꯥꯡ ꯆꯥꯔ ꯍꯥꯞꯂꯨꯕ ꯉꯝꯗ꯭ꯔꯦ ꯗꯦꯕ ꯑꯅꯥꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯗꯨ ꯑꯃꯨꯛ ꯆꯦꯠꯅ ꯄꯥꯏꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯈꯟꯈꯤ ꯅꯪꯅ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯥꯞꯇꯨꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯥꯞꯄꯤꯗ꯭ꯔꯕ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯣ ꯗꯦꯕ ꯅꯪ ꯑꯩꯕꯨ ꯑꯣꯠꯂꯅꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯃꯤꯀꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯗꯦꯕ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯊꯤꯅ ꯆꯩꯌꯨ ꯑꯩꯕꯨ ꯅꯣꯛꯅꯧꯑꯣ ꯐꯖꯕ ꯋꯥꯍꯩꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯅꯪꯅ ꯊꯤꯅ ꯆꯩꯔꯛꯑꯣ ꯗꯦꯕ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯛꯑꯣ ꯃꯤꯀꯥ ꯑꯩ ꯅꯪꯕꯨ ꯊꯤꯅ ꯆꯩꯕꯁꯨ ꯉꯝꯂꯣꯏ ꯅꯪꯒꯤ ꯃꯑꯣꯡꯗ ꯑꯩ ꯅꯪꯕꯨ ꯅꯣꯛꯅꯕꯁꯨ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯃꯤꯀꯥ ꯍꯟꯗꯛꯇꯤ ꯑꯅꯥꯃꯤꯀꯥ ꯈꯣꯟꯖꯦꯜꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕꯁꯨ खरा कंतकना खुमलई देव अयबु नुसी हारिबा नंबु अयगी मरमदा कदाय फाव खंगलगे खुमो नंग अयगी मरमदा कदाय फाव खंगलगे नुसीबदा अतोप मरम अमामु चंगदे अय नंबु नुसी अनामिका देवदा लुथन यंजै अदुगा देव नंगना अयगी मरमदा असिंबा खंगलकपा मिकुप्ता नंगी थमोयदा लैरिबा नुसीबु खुदे लोटपा थिंबा ngamlaktabasuye aduna ay wahi amata nangi mafamda hainingdi nang chalo aygi imangda nang amukana ulano nang chalo Mika ayya nangonda haikidavra karigumba nanga sankarga kainabu thuklabadi ay nangi haukiba machet ningsingda nangbu lopsingi haiduna ngasisu ay nangi haukibada ningsingdana ay nangbu ngaidi de asingbane ꯑꯩꯒꯤ ꯏꯆꯦꯁꯤꯅ ꯅꯪꯒꯤ ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯅꯣꯡꯃꯗꯁꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯂꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯇꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯗꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯉꯝꯈꯤꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯅ ꯂꯦꯞꯂꯤꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯤꯀꯥ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ nangna khangliba wari adugi marumda lotuna leiriba aronba wari adusu Mika nangwam kha taranu kaidoge ngasi su aina nusiri matamdu da faukiba nusiba ngasi su mayang tadri de aise opta bi mikthondugi marumda aise bi positive hoirabane masida karino aina logadaba firebasibo adudi isu khangina hey aina nangbu nusibade thamoidune nangi mapal thongi hakjang dunate nangi asengba thamoi adune dev karigino nangna mikubasidasu adu anum kanba matu lauriba ai khangde adu vunanasu aigi nusibai kai khunabiyo punsi suba aigi awa nungai gi punsida
ꯅꯪꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯣ. ꯍꯟꯗꯛꯇꯤ ꯑꯅꯥꯃꯤꯀꯥ ꯄꯤꯔꯣꯏꯅꯕ ꯃꯤꯁꯅꯥ ꯑꯗꯨꯅ ꯗꯦꯕꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯛꯂꯝꯃꯤ. ꯗꯦꯕꯁꯨ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯤꯡꯊꯣꯔꯛꯂꯝꯃꯤ. ꯑꯅꯥꯃꯤꯀꯥ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯗꯦꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯗ ꯇꯞꯅ ꯉꯥꯊꯖꯩ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯑꯅꯝ ꯀꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯤꯕ? ꯗꯦꯕꯁꯨ ꯑꯅꯥꯃꯤꯀꯥꯕꯨ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯄꯨꯟꯁꯤꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯈꯪꯕꯁꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤꯅꯤ. ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯗꯍꯜꯂꯣꯏ. ꯅꯨꯡꯁꯤꯌꯦ ꯃꯤꯀꯥ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ. ꯑꯅꯥꯃꯤꯀꯥ ꯗꯦꯕꯒꯤ ꯃꯊꯥꯗꯒꯤ ꯇꯞꯅ ꯍꯟꯗꯣꯛꯇꯨꯅ ꯗꯦꯕꯒꯤ ꯃꯆꯨꯗꯣ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯃꯦꯟꯖꯩ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯅꯨ ꯗꯦꯕ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯁꯨꯝꯈꯤꯗꯧꯔꯦ. ꯉꯁꯤꯒꯤ ꯑꯍꯥꯡꯕ ꯐꯨꯡꯖꯥꯁ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯥꯞꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ. ꯄꯣꯝꯗꯨꯅ ꯂꯩꯔꯝꯕ ꯂꯩꯍꯥꯎ ꯂꯩꯔꯪꯒꯤ ꯂꯩꯅꯥꯅ ꯈꯔ ꯈꯖꯤꯛ ꯁꯠꯀꯥꯏꯕꯗ ꯌꯦꯜꯂꯛꯄ ꯅꯨꯡꯁꯤ ꯂꯩꯅꯝꯒꯨꯝ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅ ꯆꯥꯏꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯅꯨꯡꯁꯤꯕ ꯃꯔꯨ ꯂꯤꯡꯅꯕ. ꯏꯍꯥꯡ ꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯥꯏꯁꯤꯜꯂꯛꯄ ꯏꯌꯥꯡ ꯌꯥꯡꯕ ꯂꯩꯆꯤꯜꯒꯤ ꯃꯐꯝꯒꯨꯝ ꯂꯣꯠꯀꯦ ꯈꯟꯒꯦ ꯌꯥꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯅ. ꯍꯥꯏꯅꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯨꯔꯇꯤꯗ ꯂꯤꯔꯕꯁꯨ ꯃꯍꯤ ꯆꯦꯟꯗꯨꯅ ꯅꯤꯡꯈꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯛꯂꯔꯦ ꯗꯦꯕꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯑꯅꯥꯃꯤꯀꯥꯒꯤ ꯊꯃꯣꯏꯁꯨ ꯅꯤꯡꯈꯥꯏꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝꯗꯣ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯄ꯭ꯔꯤꯒꯥꯂꯤꯅꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯀꯣꯜ ꯑꯗꯣ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ. ꯂꯤꯅꯦ, ꯑꯩꯅꯦ, ꯁꯪꯀꯔꯅꯦ. ꯐꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯈꯣꯏꯗꯧꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯁꯦꯝꯕꯤꯌꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯑꯁꯥ ꯇꯧꯔꯨꯗꯕ ꯀꯌా ꯑꯃ ꯅꯪꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕꯗꯤ ꯈꯔ ꯋꯥꯠꯂꯤ. ꯂꯤꯅꯦ, ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨꯁꯨ ꯉꯥꯡꯉꯨ. ꯅꯆꯤꯟꯗꯨ ꯄꯦꯟꯅ ꯉꯥꯡꯉꯨ. ꯅꯈꯣꯏꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯄꯛꯆꯔꯅꯤ. ꯉꯥꯡꯉꯨ. ꯗꯥ ꯁꯪꯀꯔ, ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯖꯕꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯅꯗꯤ ꯈꯪꯕꯤꯗꯦ. ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯇꯅ ꯇꯔꯨ ꯇꯔꯨꯅ ꯍꯤꯡꯖꯕ ꯍꯦꯟꯕꯅꯤ. ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯇꯅ ꯋꯥꯁꯤꯟꯕꯤꯔꯝꯕꯅꯤ. ꯑꯃꯣꯠꯄ ꯃꯤꯡꯆꯠꯀꯤ ꯃꯔꯨꯝꯗ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯞꯆꯔꯤꯌꯦ. ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯑꯅꯥꯃꯤꯀꯥꯁꯨ ꯑꯃ ꯑꯣꯏꯔꯤ. ꯂꯤꯅꯦ, ꯑꯩꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯔꯤ, ꯇꯥꯅꯤꯡꯗꯦ. ꯅꯪꯒꯤ ꯇꯥꯠꯀꯤ ꯋꯥꯍꯩ ꯑꯗꯨꯅ ꯀꯔꯝꯕ ꯐꯖꯗꯕ ꯃꯤꯡꯊꯣꯜ ꯑꯃ ꯑꯃꯨꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯣ? ꯂꯤꯅꯦ, ꯑꯩꯁꯦ ꯇꯁꯦꯡꯅ ꯂꯥꯜꯂꯕꯅꯤ. ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯖꯕꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯐꯥꯎꯕ ꯂꯩꯖꯗ꯭ꯔꯦ. ꯑꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯃ ꯑꯣꯏꯔꯝꯂꯦ. ꯑꯩ ꯈꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯕꯅꯤ ꯈꯜꯂꯨꯔꯦ. ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯊꯦꯟꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯂꯥꯡꯕ ꯐꯪꯉꯨꯗ꯭ꯔꯦ. ꯗꯥ ꯁꯪꯀꯔ, ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯁꯨ ꯏꯕꯨꯡꯒꯨꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ. ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯅꯆꯟꯅ ꯇꯥꯅꯕꯒꯤ ꯊꯧꯅꯥ ꯂꯩꯇꯦ. ꯐꯣꯟꯁꯦ ꯊꯝꯖꯔꯒꯦ. ꯋꯥꯁꯦ ꯍꯥꯏꯔꯒ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯀꯣꯜ ꯑꯗꯣ ꯇꯕꯨꯠ ꯀꯛꯊꯠꯂꯤ. ꯑꯗꯨꯒ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ. ꯃꯤꯀꯥ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯂꯣꯠꯂꯒꯦ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯁꯣꯝꯗꯅ ꯁꯪꯀꯔꯗꯣ ꯑꯃꯨ ꯅꯤꯇꯦꯁꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯑꯃꯗꯁꯨ ꯔꯤꯡꯗꯨ ꯆꯠꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯂꯝꯃꯤ. ꯀꯩꯗꯧꯔꯦ? ꯀꯔꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯉꯨ ꯍꯥꯏꯗꯧꯔꯦ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯍꯥꯁꯣꯏ. ꯑꯩꯁꯨ ꯅꯣꯏꯗ ꯌꯦꯠꯄ ꯍꯦꯟꯃꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ. ꯇꯥꯅꯤꯡꯗꯦ. ꯈꯔ ꯌꯦꯠꯁꯤ ꯍꯥꯏꯗꯅ ꯃꯔꯨ ꯑꯣꯏꯔꯒ ꯇꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯚꯥꯏ, ꯑꯩ ꯌꯨꯝꯗ ꯅꯍꯥꯟ ꯊꯣꯛꯂꯛꯑꯒ ꯂꯩꯔꯦ. ꯀꯩꯒꯤ? ꯀꯩꯗꯧꯕ ꯊꯣꯔꯛꯏꯕ? ꯑꯩ ꯑꯅꯥꯃꯤꯀꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯔꯝꯒꯦ ꯈꯟꯅ ꯊꯣꯔꯛꯄꯅꯤ. ꯚꯥꯏ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯎꯅꯗꯕꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯀꯩꯗꯧꯅꯤ ꯎꯅꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ? ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯝꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ. ꯑꯔꯣꯏꯕ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯋꯥꯔꯧꯕ ꯊꯃꯣꯏꯗꯣ ꯊꯦꯝꯖꯤꯟꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ.
ꯃꯗꯨꯅ ꯍꯦꯟꯅ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯑꯩ ꯏꯁꯥꯅ ꯍꯔꯥꯎꯅ ꯂꯧꯔꯒꯅꯤ ꯇꯦꯁ꯫ ꯐꯔꯦ, ꯅꯪ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯎꯅꯔꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯋꯥꯍꯩꯅ ꯃꯇꯧꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯊꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯖꯧ, ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ꯫ ꯍꯣꯏ, ꯑꯩꯁꯨ ꯊꯝꯃꯒꯦ꯫ ꯍꯌꯦꯡꯗꯣ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯄꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯔꯤ, ꯑꯗꯨꯁꯨ ꯂꯥꯛꯏꯀꯥꯟꯗ ꯆꯠꯄꯤꯔꯝꯒꯦ꯫ ꯊꯝꯃꯦꯀꯣ꯫ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯑꯁꯨꯝꯅ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯅꯥꯃꯤꯀꯥ ꯍꯣꯠꯀꯦꯁ ꯑꯗꯨꯗ ꯆꯥꯛꯀ ꯏꯟꯁꯥꯡꯒꯗꯣ ꯅꯤꯡꯊꯤꯅ ꯍꯥꯞꯇꯨꯅ ꯗꯦꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯟꯅꯕ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯪꯀꯔꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥ ꯑꯅꯥꯕꯗ ꯍꯪꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯅ ꯗꯦꯕꯗ ꯍꯔꯥꯎꯅ ꯂꯩꯖꯩ, ꯑꯅꯥꯃꯤꯀꯥꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯨꯔꯛꯂꯅꯤ ꯈꯜꯂꯨꯕꯗ꯫ ꯑꯅꯥꯃꯤꯀꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯀꯛꯂꯒ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯅꯣꯟꯈꯠꯂꯛꯄꯗ ꯃꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯪꯀꯔꯁꯨ ꯑꯗꯨ ꯃꯉꯥꯏ, ꯑꯅꯥꯃꯤꯀꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯝꯗꯧꯔꯦ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯅꯥꯃꯤꯀꯥ ꯈꯨꯝꯗꯕꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯁꯪꯀꯔꯗꯣ ꯑꯃꯨꯛ ꯋꯥ ꯉꯥꯡꯂꯛꯏ꯫ ꯈꯨꯝꯅꯤꯡꯗ꯭ꯔꯕꯁꯨ ꯋꯥꯔꯧꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯑꯗꯨꯗꯤ ꯄꯤꯔꯝꯃꯨ꯫ ꯍꯟꯗꯛꯇꯤ ꯑꯅꯥꯃꯤꯀꯥ ꯃꯃꯥꯏꯗ ꯁꯪꯀꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯒꯗꯕ ꯅꯠꯇꯦ, ꯅꯤꯒꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯁꯤꯟꯊꯕ ꯉꯝꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯃꯤꯀꯥ, ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯋꯥꯁꯛꯂꯝꯒꯦ꯫ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯗꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯥꯃꯤꯀꯥ ꯆꯠꯀꯦ ꯇꯧꯕꯒ ꯁꯪꯀꯔꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯁꯠ ꯐꯥꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯦꯕꯁꯨ ꯑꯅꯥꯃꯤꯀꯥꯕꯨ ꯆꯪꯂꯛꯃꯟꯗ꯭ꯔꯦ ꯈꯟꯗꯨꯅ ꯊꯣꯔꯛꯄ ꯃꯇꯥꯡꯒ ꯆꯥꯟꯅꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ꯫ ꯅꯨꯡꯁꯤ ꯄꯤꯔꯥꯡ ꯅꯠꯇꯦ ꯇꯥꯔꯤꯕ, ꯋꯥꯔꯧ ꯄꯤꯔꯥꯡꯅꯤ ꯏꯁꯥꯅ ꯏꯁꯥꯗ꯫ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯒꯤ ꯅꯨꯡꯁꯤꯕ? ꯑꯅꯥꯃꯤꯀꯥꯁꯨ ꯃꯥꯡꯗ ꯗꯦꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯇꯨꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛꯅꯕ ꯃꯨꯛꯂꯛꯏ, ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯔꯛꯇꯦ꯫ ꯗꯦꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯅꯥꯃꯤꯀꯥꯗ ꯌꯦꯡꯗꯨꯅ ꯋꯥꯔꯧꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯃꯁꯤꯒꯤꯔ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕ? ꯋꯥꯁꯦ ꯍꯥꯏꯔꯒ ꯗꯦꯕ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝ ꯗꯦꯕꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯪꯀꯔ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨꯁꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ, ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯊꯤꯡꯉꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯋꯥꯔꯧꯕꯗꯨꯗꯤ ꯀꯣꯛꯅꯕ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗꯤ ꯇꯥꯕꯤꯈꯣ꯫ ꯇꯥꯅꯤꯡꯗꯦ, ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯤꯌꯦ꯫ ꯊꯃꯣꯏ ꯄꯤꯛꯄ, ꯋꯥꯈꯜ ꯃꯆꯥ ꯀꯟꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ꯫ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯃꯆꯦꯠ ꯑꯃꯠꯇ ꯍꯟꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯅꯦ꯫ ꯃꯍꯥꯛꯅ ꯇꯥꯛꯄ ꯂꯝꯕꯤꯗ ꯑꯩꯅ ꯆꯠꯈꯤꯕꯅꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯈꯪꯗꯕ ꯅꯪꯗꯤ ꯅꯨꯡꯁꯤꯗꯕ ꯇꯝꯃꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯅꯥꯃꯤꯀꯥꯗꯣ꯫ ꯁꯪꯀꯔ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯅꯥꯃꯤꯀꯥꯅ ꯆꯠꯈꯤꯕꯗꯣ꯫ ꯁꯪꯀꯔꯁꯨ ꯈꯪꯏ, ꯆꯤꯟꯕꯥꯜꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯊꯃꯣꯏꯗ꯫ ꯋꯥꯔꯧꯕ, ꯄꯦꯟꯗꯕ, ꯊꯨꯝꯍꯠꯂꯕ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕꯁꯨ ꯑꯣꯟꯈꯤꯕꯅꯤ ꯇꯨꯒꯨꯠꯆꯕ ꯍꯩꯅꯗꯕ ꯂꯝꯕꯤꯗ꯫ ꯗꯦꯕꯁꯨ ꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯡꯗꯣ ꯌꯥꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯜꯂꯨꯗꯕꯅꯤ ꯋꯥꯈꯜꯗ ꯍꯦꯟꯃꯟꯕꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤ ꯂꯧꯅꯝꯕꯤ꯫ ꯊꯃꯣꯏ ꯄꯥꯜꯂꯤ ꯈꯟꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ꯫ ꯗꯦꯕ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯪꯁꯨ ꯉꯁꯤꯗꯤ ꯆꯥꯅꯐꯝ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯇꯥꯡꯅ ꯂꯩꯈ꯭ꯔꯣ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯀꯤꯆꯟꯗ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯃꯩꯈꯦꯠ ꯎꯄꯨꯗꯨ ꯄꯨꯈꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯄꯩꯁꯥꯗꯣ ꯃꯩꯈꯦꯠꯇꯨ ꯈꯦꯠꯆꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯏ꯫ ꯑꯄꯤꯛꯄ ꯆꯦꯅꯥꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯨꯁꯤ ꯃꯨꯁꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯁꯛꯐꯝ ꯃꯣꯜꯂꯕ ꯗꯦꯕꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯇꯞꯅ ꯇꯥꯁꯤꯟꯈꯤ꯫ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯗꯨꯗ
ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯨꯝ ꯑꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥ ꯀꯥꯎꯊꯣꯛꯄ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯀꯥꯎꯊꯣꯛꯄ ꯃꯤꯀꯨꯞ ꯑꯃꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯗ ꯁꯤꯟꯅꯈ꯭ꯔꯒ